Yuna Langana Kuki Misam Taraga Maribu take the Kaidana Tado Hanbiu Haina ITLF the demand of Cree. Mamang Tagi Taraga Home Doi Ayuk the Kangpopi District New Kaitil Manbi Peace Nakwanba Kotlenamasum Kwajimani Maraktaleba Interbeles Rota Chusampudigi Kangpopi Tamna Gari Anita Halakiba Tado Search Leader Yaona Mio Nipanda Imbus Toduna, Mium Hatkiba Musum Amana Aso Open Yaudana, Nanto Horaga Atopa Maribuna, so one keep a Taudo Tokyo Numita, Naga Fruki Kutuamana, Pazin Kibadi House of Power Taduro Triba, who give me some Taraga Marigi Matanga, Union Langana, could things in Biduna, Makui would take the guidance Tado and Biomasum. Imbus the Siena Bamuation Matata, Matiksaba Logi Tabak, Lokat Bio, Haviki demand. Takshilladuna, Chusampura based over Indigenous Tribal Leaders Forum ITLF na sinduna protest okhe Hongjang singarang ayupung tarama tuitarak padigi hauraduna Chusampuda leiba Wall of Remembrance masing yamlaba miyuising na sarugyaduna sangsingkipani Hongjang asida Chusampur districta leiba kokizau na kunsinba tungan ba furupsingi nupising na hena masing yamna sarugyaki Hongjang asida sarugyaki basingna embuski thaudok thokiba numita fazin kibadigi hausuk pawda thadorok triba koki misam taraga maribu miyobigi minungsi yengro tekta kaidana thadok hananaba yuna lengang na thabak pekat piwa masum thaudo asibu hakchina lawbi waki ngarangi Hongjang sarugyaki basingna cold-blooded must not be normalized in democracy 3 life taken 14 held hostage how long will India stay silent amasum Human rights can not be held hostage in the hills of Manipur. Haina thapa black catching paki. Hauzu power the Tadurak 3 Hari Koki Misam Singna, Kaimang, Homilung, Lunsei, Hengun Sei, Luntil Lan, Pautin Kai, Tangmin Len, Tanglin Mang, Tongolen, Paugok Tang, Tangtil Len, Simon Hau, Gaisin Lun Amasum, Lamgo Leni. Koki misam taraga mari isigi matang na panbe yabari tha sigi amada United Naga Council UNC gi President NG Lorhono kuyek piduna tholak pasirol amada misam taraga mari isi numiredu gi nungthil pung ani tarakpada miyam tinba mapam amada tholak thadok lagani habigi wapam phudok na rakhrabani UNC gi maikedi gi wapam asi phongdorak padi gi Manipur lengak na su misam taraga mari bu thadorak tuna khosina bada thwaning da thaudok sing thoktana ba karungi public ground da central amasum state forcing forwa deploy tokibani UNC na lakholak liba thawa sigi mayokta naga from na kunsin ba tungwan ba community sing gi maikedi gi embus ki thaudok thokiba numita lairon koki khulgi fazin ki naga misam taruk thadorok triba phawa koki sing asi thadok yaroi habiki akanba Hongjang sangsilakpadana thana karungi mapam khara NS2 paning da lambi thingduna masum tayar na singbu phawa mai thaduna yaning da phungdokibani Sanapuri district headquarter na leiba UNC gi office ta phawa masing yamlaba miyamna thomjinduna naga misam taruk thadurok tringai da kuki taraga mari thadok yaroi haiduna protest torokibani naga afruki miyamna yaning da phungdok narakpadigi numit adumakta da UNC gi president NG Lorhona atop sirol ama thoktuna naga miyam gi aning ba apam basing khantaraba matungda kuki misam taraga mari thadokani haina thaurang torambadu cancel tore haina phungdorkibani mamang thagi taraga humdoi thokiba imbus ki thaudokti naga amasu kuki gi frup anima ki misam sing phajenduna thamnaraklaba matung tha dugi taraga mangada naga singi maikai degi su kuki taraga mari thadorakrabni kuki singna su pigliwi nupi masa ma yauna naga misam nupi taraga ni thukusin narakrabni furup ani na phajenduna thamluba misam taraga mari thadok narakrabasu lairon kuki khuldegi pastor ani yauna phajen kiba naga taruk tinga si fawbada makogi langla langjat amata khangdana lairaklibini Manipur gi singi furup ani na nakal ani maki misam sing phajenduna thamnarakpadegi Nagaland gi chief minister nephew Yaona Union Home Minister Amit Shah da wari saduna misam phajin bagi thagdok sing asi loisinduna nakal ani makna phajin aduna thamlakli ba misam sing thado hanana ba thabak paikhat piu haijoki bagal loina chief minister Yaona ministry asigi secretary da khaktana tana intelligence bureau IB gi director su mathau ta ba thabak sing lokna ba haikibani National People Party NPP gi national president oriba Meghalaya gi chief minister Konrad K Sangmana su United Naga Council UNC amasum Kuki NP Manipur kim da su Chirol sing piraktuna furup animang na phajinduna thamnarakliba mara leijadaba misam sing atup matamda tekta kaidana thadokna ba apel torkhrabani UNC na koki misam taraga mari bu tha sigi amagi nungthil pung ani tarakpada thadok lagani hairam laga amuk cancel tokhraba matung
ngarang ahan boina ITLF su sampur misam asibu tek kaidana thadok hanana ba yuna legana thabak pekhat piu amasum thadok church leader yauna misam ahum phat kibe imbus siena ba miyoi singi mathakta sab sab thabak sing lukhat piu haina protest toba horakibani UNC na misam taraga mari bu thadok lagani hairaga cancel tawkiba amasum masigi mayokta ITLF na protest toba horaklabasu Manipur lenga ki maikai digidi thawdo asiga mari lainana wapam amata fongdoraktri Ngashi Amit shah na share lauduna Shillong na pangthokadaba NEC gi mifamda governor amasum chief minister saruk yagani laiba asigi cooperation gi thabak su puriba union home minister Amit shah na share lauduna ngasi Shillong na pangthokadaba North Eastern Council NEC gi humdrago humdoirak suba preliminary session na saruk yaruna bagi dama governor AK Bala amasum chief minister Y Kemsan Imphal thadokri governor AK Bala na ngara nungthil pung mari taramdai Imphal gi Guwahati tamna paigadaba flight amada tongduna satkibani magna Guwahati yoraba matungda laikhagi lambi da Shillong tamna satkani hari amaromda chief minister Y Kemsan su miphamasida saruk yaruna bagi dama ngasi Imphal thadokri NEC gi plenary session asiga mari lainana officials na phongdorak wafam singi manungda North Eastern region gi state punamakta maru oiba sector sing sa khot hanabagi dama chief minister lusing ba high level task force sing CM ki baduna pekhat pathabak thoram singi progress union home minister na yengsin gani swari ngasigi mi phamasida region asida tourism agriculture amasung horticulture environment fagat hanba sangom yerum nga amasung sagi pothok marang kaina pothok hanba sana khona bigi lamda sakhot hanba senmilon da mating pangadaba projects sing pekhat pa region asigi state sing da infrastructure amasung connectivity gi fibam fagat hanba yauna heirloom and handicraft ki thabak hena sakhot hanabigi wafam sing pothok tuna khanagani hari mi phamasi North Eastern states singi marakta amaga lainarakpa mari hena session hanba amasum soka thaurangi thabak sinda tathok tasin tognabagi wafam su khanagani awang nungpoki state sing the Ministry of Development of North Eastern region donor na hawdoktuna pekhatpa asawbo scheme amasum program sing review togani bankers conclave amasum North East investment summit ki matung lairakpa phibam singing singani loinana na singda yumpham oibu thabak thoram sing yauna tourism bu hena sakhot hanba amasum unique selling proposition USP projects ki matana sukhanagani hari miphamasigi manungsana marueba agenda oigadoribana yunalenga ki North East region plan 2047 oigani miyengasina North Eastern region bu setmilon sakhot hanba mapham ama oihanbadana tana lambi thong anobo polam sing puthokpa masum cultural development yauna state singasina masana masagi makhongda maromdom lep sabangamna bagi panam thamribani kumjang ni singani ga nifu ka tare asi leba asina ning tamba phanglakpagi sahi sama surakpaga loinana hariba matam asi fawbagi manungna North East station bu hiram khudimakta sakhot hanaba panam thamribani police personnel ama thangna thinbada siri ngara numidang pung 8 makhairam tarakpada Thoubal Moijing gi Khongkok area da Thoubal district commando gi personnel singna number 4 phaba sangloda maphamadu gi miyam gi marakta ningai sangda narakpadi gi thangna thilakpada khoirom suresai kuntra apokpa case ivoso ko yeripok laimanai gi personnel malakhitre hari laiba asigi mahai tampham sangi ranking lapthokre yo CAU hanadigi hantharaga kunga mapan subada duga MU na nifugo humdoi suba maphamda lairi IIRF Indian Institutional Ranking Framework 2026 lauthokibaga loinana Manipur gi University ani top 50 gi manung salaba suhana gi ranking adudagi di hantarakre anobo ranking asida CAU na hanadigi hantharaga kunga mapan subada duga MU na nifugo humdoi suba maphamda lakre IIRF 2026 ki matungina mamang sahi English ngani ga kunga manga gi ranking da Central Agriculture University gi kunga taruk suba mafam da lairambadagi sai asida mafam ahum hantharaga kunga mapan subada lairi duga Manipur University na mamang sahi da ranking nifu subada lairamba du sahi asida rank ahum hantharaga nifu go humdoi suba mafam da lekri CAU na Central University gi apunbigi oina kunga mapan suba mafam da lairiba si overall index score 933.68 phangdi hanadigi rank ahum hantarabasu Manipur gi oina khwaidigi rank wangba institution oiri
awang nongpoki afaba university singi manung san mangamli. Manipur University Kanchipur asi overall oina score 903.47 fangli. University asi makata na national ranking hantarakli. English ngani ga kunga mari tadi university asi rank kuntraga mga subuda lakibani. English ngani ga kunga mga dana rank nifuda lakraba matungda English ngani ga kunga tarukta rank nifugumda subuda lakibani. IIRF 2026 asida awang nongpoki Central University sing masing yam na uba phangli. List asigi top 50 institution da awang nongpoki University nipan yaw ngamli. Awang nongpok state sing da laiba university singi manung da Arunachal Pradesh laiba Rajiv Gandhi University na khwaidi gi wang na taraga mari suba mafam da lairi. Shillong gi North Eastern Hill University nehu na kungani pan suba position. Manipur gi Central Agriculture University na kunga mapan suba position amaso Tezpur University na kuntra suba position da laiba. Awang nongpok ki ata university singi manung da Mizoram University na kuntra ganito suba, Assam University na kuntra kataruk suba madi, Nagaland University na nifuga nito suba mafam da laiduna Manipur University gi rank ama haigat na laibangamli. Masigi matakta Sikkim University amasum Tripura University na rank nifuga taruk amasum nifuga tare suba mafam da lairi. Mamang saiga sangdam na wada Arunachal Pradesh ki Rajiv Gandhi University asi mafam ama hantaraga taraga mari suba da lakli. Nehuna mafam kaktalaga kunganipan subuda lakli adumoinama CAU Mizoram University Nagaland University amasu Manipur University oinadi hanadagi mafam hantarakli. Awang nongpoki institution singi marakta ranking sangdamna ba sina academic output hena fokat hanba research performance amasum institutional visibility lehen mangamli. IIRF 2026 ranking 60 masi parametric mapal yumpham oiraga pibani masigi manungda academic reputations graduate outcome amas employability research output demand ratio and student profiles employer reputations international outlook well-being and institutional development peer perceptions alumni feedback public perception data verification amadi impact and value addition da lak lepani national level da yengmara Central University singi manungda JNU Jawaharlal Nehru University na khwaidi gi makok ta lairi University of Delhi Jamia Millia Islamia University of Hyderabad amasum Banaras Hindu University na makok mathang mga suba fawu lairi hen supaw mun makata na phongdokli accident na mi ama laikhidri ani sokli ngaranong telpung ani ga mini kuntraga mangarom tabada Kaksing Police Station gi manung sin laiba National Highway 102 Imphal More lambi gi Sorasing wang ma Sora High School mapada two-wheeler Yamaha MT-15 motorcycle amaga I-10 car amaga thomjinabada gari masa thorakpa nupa ama laikhidri car lakpa nupa ani na sokpadigi laikanakri laikhidraba mi adugi maming MD Bari Saikun gumda apokpagi ming MD Amu kawi Kaksing district ki manung sana laiba Sora currency dagini solaba mi ani dona thoksom sanatom sai kungani pan apokpagi ming TS Basanta Waiton maning laikai Imphal isamadi ke Narjit sai kuntra apokpagi ming ke Amusak Waiton makhalekai ni te sanatom mana taraga mathoi IRB gi rifleman ni narajana follower ni Manipur Police Training College pangai de training tawi ne hari laibak thiba thaudo du laikhidraba MD Baris na number laudriba ahanba Yamaha MT-15 motorcycle adu Thauraga Imphal lomdagi lakpada TA Sanatom mana Kaksing Lamkhai romdagi Thauraga lakpa I-20 car registration number MN06L B8067 ga thomjinabada MD Waris Khudakta laikidabani aduga Sanatomba amadi Narjitna Ziban Hospital Kaksing da pukhatuna laikanari thaudo osigi matana Kaksing Police na case manokhri laikhidrabagi haksang Manipur Police Forensic Science ki team ama thaudo thokpham da laktuna yengsin kibaga loindana Kaksing Police na lokhalaga post mortem gi damak Jenims ki mokta thangkhri hari Sahi Yankhaiga Mathugi Manuna Kangpokpi Chuchampur District Anopu Kul Lissingama Yankhaiga Hengalaki Biren Manipur statehood fangba sai lisingamaga samapan go humdraga ni thuidigi paraga English ngani ga kun go humdoi fawda hauki sai yankhaiga mathoi sigi manungda singi district singda anobu khul kya ma hengalakli ba yengluba matamna kangpokpi amasum Chuchampur district na puna khul lisingama yankhaiga ma hengalaki Sanapati amasum urkhul district na hari ba sai yankhaiga mathoi gi manung asida supnagi khul yankhaiga taruk hengalaki
haina hanagi Chief Minister N Biren Singana social media ra thagalakli N Biren Singana maki social media account thagalakiba post aman hai hengalakliba khulasi sumna khaki masing ni hairagasu masina mawong tadaba wahang kya amari thulakli Manipur da statehood phangba sai English ngamaga samapan ko humdraga ni thuida kangpokpi district ta khulsa maga mawdraga humdoi leramki aduga Urkhul district na khul mawdraga humdoi lerami adubo haukibu sai English ngani ga kungo humdoi da kangpokpi gi khul masing asi satre ka taraga humdoi re hengalaktuna hana leramba khul dagi masing sangwa ga kun hengalakhi masigi ona taina bada urkhul gi khul mawdraga humdoi leramba adu English ngani ga kungo humdoi gi matamda khul chamaga taraga ni thuire hengalaktuna hana leramba masing dagi supnagi khul taraga mapan khak hengalak pathingnari hariba mawong sida Chuchampur district ki oina English ngamaga samapan go humdraga ni thuida punna khul Sahunga kuntraga mapaleramki adubu English ngani ga kunga taruktana puna khul sanipanga humdraga maride hengalaktuna hana leramba khul masing dagi khul sangwa ga kuntraga mangada hengalakhi Senapati district ki oina yengba matamda haukiba sai English ngamaga samapan go humdraga ni thoida punna khul samaga kunga mapan leramba dagi English ngani ga kunga humdoida khul samaga humfuga taruk oiduna hana dagi khul kuntraga tret hapsilakhi Ukhul district amasum Senapati district ta hoki bisai yankhiga mathugi manungda sang amada khulsing asi lengdana leiraga karigidama Chuchampur district amasum Kangpokpi district ta anabu khulgi masing asugamna hengalakri basigi maram kari no hainasu en beren singana maki post aduda miyamda hangli Akan mamiyeng sanglagani KCP apunba Dana Manjuru University ki Hindi Department ki ozanu paamagi mathakta KCP apunba maral siraduna maki mathakta akan mamiyeng sanglagani hari lona thingkraba lalholup asigi publicity secretary Punsirol Meitei ki Sirol aman ha Imphal West da leiba oza sina mahaki ani suba mayumda private coaching tawgi mingda mahiroi kyana natabali sa thari haibisi victim oiraba mahiroi kyana lup asida complaint ama torakpadigi yamna kupna thigalubada hairiba mathungukta thabak sing sa thari haibisi khangmangam le masum asum boinamki magna mahiroi sina natabali sa thari basigi manungsan boina nupi manbi kaya da su molestation amasum sexual harassment kaya sa thai haibisi mag masana lup asida maral yazakrabani haba mawafam su shiul sina makatari oza asi masagi maral Yazaduna lupasina ahan bu warning oina masabu suntoksana bu Khudong saba pikrabani madugi ona taina bada makata na mahaki phatraba hainabi ni sadadu satharakpadigi akan mamiyeng sangnabigi warep laure hari kanglai khunai sigi asoba education sector am oiriba maming lairaba Dana Manjuri University gi professor amana asiguba mathungukta thaba ama satharam libasi yamna ikai hangoi ningai ni oza siki sinpham da lairibasina asiguba mathungukta thabak sing asi tawbiganu haiba wafam su sirol asina makata na phongdorakli